سورة القصص. أعوذ بالله من الشيطان الرجيم. بسم الله الرحمن الرحيم. طاسين ميم. تلك آيات الكتاب المبين. نتلو عليك من نبأ موسى وفرعون بالحق لقوم يؤمنون. إن فرعون علا في الأرض وجعل أهلها شيعا يستضعف طائفة منهم يذبح أبناءهم ويستحيي نساءهم إنه كان من المفسدين. ونريد أن نمن على الذين استضعفوا في الأرض ونجعلهم أئمة ونجعلهم الوارثين ونمكن لهم في الأرض ونري فرعون وهامان وجنودهما منهم ما كانوا يحذرون. وأوحينا إلى أم موسى أن أرضعه فإذا خفت عليه فألقيه في اليم ولا تخافي ولا تحزني إنا رادوه إليك وجاعلوه من المرسلين. طاسين ميم. مخويسي آيات سيني ميك سيان لبا لايريك أدوغي. هذا الله كدر آيات سينسي سورة سي ميك سيان لبا لايريك أدوغي كدم آيات سيني. أيخوينا تي تبني نغوندا موسى أمسون فرعون جي باودو واريدو أچوم بغا لويننا تازب ميسين جي دمو. तसेनमक फिराउन पोंथोक चाउथोकी पिथ्री थक्ता अदुगा खाइदोखी मदुगी मीसिंगबु कांगलुप फिरका सोन थानदुना मखोयगी मनुंगदगी खुटपु अमबु हतोकपिदुना मखोयगी मचानिपासिंग अमसुंग हिंगना थंबीदुना मखोयगी नुपीसिंगबु तसेंगनामक मा अमोटप संदोकपसिंगी मनुंगदगिनी माना कांगलुप खाइदो हलेमिसिका मैननो हाइदि हुजिक तौरिसि असोनबा कांगू दलित कांगू अदु अदा मैम खाइदो इदना सिना अरिंग बनी सिंग रहान था बनी सिना आया तोन बनी अमांग बनी अंतौ अदुम मैना फिराउन न तौरमिसि अखोइना पांबी की थौजाल तौबीबा पिथ्री थक्ता सोन थान बिरबा सिंग अदुदा सोन नबी सिंग थौजाल तौरगे ना आइना खल्ले मखोइबु सेंबीबा लुचिंगबा सिंग अमसुंग मखोइबु ओइहनबीबा सोतो फंगहोबसिंग सिगसे अल्लाहना खल्लेब अमसुंग पालहनबीबा मखोइबु पिथ्री थक्ता अमसुंग उहनबा फिराउन हामान अमसुंग मखोइगी लानमीसिंगदा नमथबिरबा मखोइदगी मखोइना निंसा थिरंबदु निंसा थिदना सोनथदा लेरंबदु अदुइदो अल्लाहना निंसा थिरंबदि कनाना फिराउनगी मीसिंगना आइनोजी चखलादी मखोइना लिंखलादी कोई पान गजबे आरो मुसासिना संगु नबी ने मा मतुंग इंसरदि मखोइ पार्टी दो ये लिंखने बा को नम थबीरने हाइबगी नि साथी बा अमर लइया अदुगी दुसु हनगे होइन साथु तानगे ना खन तौले बा एखोइना फाउहन के मुसागी ममादा खोम इल्लु माबु अदुगा नंगना अकीबा फाउरकलबा मतमदा मागी मतंगदा लंगथखो माबु तुरेंदा
ꯀꯤꯔꯨꯒꯅꯨ ꯑꯃꯁꯨꯡ ꯋꯥꯔꯨꯒꯅꯨ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯅ ꯍꯟꯕꯤꯔꯛꯀꯅꯤ ꯃꯥꯕꯨ ꯅꯉꯣꯟꯗ ꯑꯗꯨꯒ ꯁꯦꯝꯕꯤꯒꯅꯤ ꯃꯥꯕꯨ ꯄꯧꯕꯨꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯁꯤ ꯃꯨꯁꯥꯒꯤ ꯃꯃꯥꯗ ꯑꯜꯂꯥꯍꯅ ꯐꯥꯎꯍꯟꯈꯤꯕꯗꯣ ꯋꯥꯍꯤ ꯇꯧꯈꯤꯕꯗꯣ ꯀꯩꯝꯇ ꯀꯤꯔꯨꯅꯨ ꯇꯨꯔꯦꯜ ꯂꯪꯊꯈꯣꯅ ꯍꯦꯛꯇ ꯑꯜꯂꯥꯍꯒꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯂꯥꯟꯗꯣ ꯍꯧꯔꯛꯀꯗꯧꯔꯤꯅꯤ ꯂꯧꯈꯠꯈꯤ ꯃꯥꯕꯨ ꯇꯨꯔꯦꯟꯗꯒꯤ ꯐꯤꯔꯥꯎꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯥꯅ ꯑꯣꯏꯔꯛꯅꯕ ꯃꯈꯣꯏꯗ ꯌꯦꯛꯅꯕ ꯑꯃ ꯑꯃꯁꯨꯡ ꯑꯋꯥꯕꯒꯤ ꯃꯔꯝ ꯑꯃ ꯇꯁꯦꯡꯅꯃꯛ ꯐꯤꯔꯥꯎꯟ ꯍꯥꯃꯥꯟ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯑꯣꯏꯈꯤꯕꯅꯤ ꯄꯥꯞ ꯂꯪꯁꯤꯟꯕꯁꯤꯡ ꯑꯜꯂꯥꯍꯒꯤ ꯄ꯭ꯂꯥꯟ ꯑꯆꯧꯕ ꯄ꯭ꯂꯥꯟ ꯑꯃꯅꯦꯕ ꯃꯈꯣꯏ ꯇꯧꯔꯤꯕ ꯊꯧꯔꯥꯡꯁꯤꯡ ꯃꯈꯣꯏꯒꯤ ꯑꯦꯔꯦꯟꯖ ꯃꯌꯥꯝꯗꯣ ꯊꯧꯔꯥꯡ ꯃꯌꯥꯝꯗꯣ ꯈꯨꯠ ꯁꯤꯜꯂꯤꯕ ꯈꯨꯠꯁꯤꯟ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤꯗꯨ ꯑꯔꯥꯟꯕ ꯉꯥꯛꯇꯅ ꯈꯇꯥ ꯀꯥꯗ ꯑꯔꯥꯟꯕ ꯉꯥꯛꯇ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯁꯣꯏꯕ ꯑꯁꯣꯏꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯃꯈꯣꯏꯗ ꯑꯐꯕꯅ ꯁꯣꯏꯔꯣꯏ ꯃꯥꯁꯤ ꯇꯧꯔꯒ ꯑꯩꯈꯣই ꯁꯔꯀꯥꯔꯁꯤ ꯌꯦꯡꯒꯅꯤ ꯈꯜꯂꯤꯗꯣ ꯑꯔꯥꯟꯕ ꯉꯥꯛꯇꯅꯦ ꯁꯤꯒꯤ ꯄ꯭ꯂꯥꯟꯁꯤꯅꯤ ꯃꯨꯟꯅ ꯌꯦꯡꯒꯗꯕꯁꯤ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯏꯕ ꯀꯔꯝꯕ ꯊꯧꯔꯥꯡ ꯁꯤꯟꯈꯤꯕꯅꯣ ꯃꯉꯣꯟꯗꯁꯨ ꯑꯣꯛꯍꯟꯈ꯭ꯔꯤꯕ ꯃꯃꯥꯗ ꯇꯨꯔꯦꯟꯗ ꯂꯪꯊꯟꯈꯤꯕ ꯁꯤꯒꯤ ꯄ꯭ꯂꯥꯟ ꯑꯆꯧꯕꯁꯦ ꯁꯤꯒꯤꯁꯨ ꯄꯥꯎꯇꯥꯛ ꯂꯧꯅꯅꯤ ꯍꯥꯏꯈꯤ ꯐꯤꯔꯥꯎꯟꯒꯤ ꯅꯨꯄꯤꯅ ꯃꯤꯠꯀꯤ ꯅꯨꯡꯉꯥꯏꯕꯅꯤ ꯄꯣꯊꯥꯐꯝꯅꯤ ꯑꯩ ꯑꯃꯁꯨꯡ ꯅꯪꯒꯤ ꯍꯥꯠꯀꯅꯨ ꯃꯥꯕꯨ ꯐꯤꯔꯥꯎꯟꯒꯤ ꯅꯨꯄꯤꯅ ꯐꯤꯔꯥꯎꯟꯗ ꯍꯥꯏꯔꯤꯃꯤ ꯄꯥꯖꯤꯅ ꯍꯥꯏꯕ ꯃꯤꯗꯨ ꯑꯣꯏꯔꯣꯏꯗ ꯃꯥꯜꯂꯦ ꯁꯤꯗꯤ ꯍꯥꯏꯅ ꯄꯥꯖꯤꯗ ꯐꯥꯎꯕ ꯃꯤ ꯑꯃ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯍꯨꯀꯨꯝ ꯑꯁꯤ ꯅꯝꯊꯔꯒꯅꯤ ꯅꯪꯕు ꯃꯥꯏꯊꯤꯕ ꯄꯤꯔꯅꯤꯅ ꯄꯥꯖꯤꯗ ꯐꯥꯎꯍꯟꯕꯗꯣ ꯑꯗꯨꯒꯤꯗꯨ ꯐꯤꯔꯥꯎꯟꯅ ꯀꯤꯗꯅ ꯑꯣꯏꯕ ꯌꯥꯏ ꯃꯁꯤ ꯑꯉꯥꯡꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯩꯅ ꯈꯜꯂꯒ ꯃꯥꯅ ꯍꯥꯠꯇꯣꯛꯈ꯭ꯔꯁꯦꯅ ꯍꯥꯏꯕ ꯑꯗꯨ ꯍꯥꯠꯂꯨꯅꯨ ꯅꯨꯄꯤꯗ ꯍꯥꯏꯕꯁꯤꯗꯤ ꯏꯜꯂꯤꯃꯤꯗ ꯃꯋꯥꯁꯤꯗ ꯍꯥꯠꯂꯨꯅꯨ ꯑꯩꯈꯣꯏ ꯏꯆꯥ ꯑꯣꯏꯔꯁꯨ ꯌꯣꯛꯑ ꯂꯣꯏꯔꯦꯅ ꯐꯤꯔꯥꯎꯟꯒꯤ ꯅꯨꯄꯤꯗꯤ ꯑꯐꯕꯁꯨ ꯑꯐꯕꯅꯤꯗꯅ ꯑꯣꯏꯕ ꯌꯥꯏ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯀꯥꯟꯅꯍꯟꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯏ ꯃꯥꯕꯨ ꯏꯆꯥꯅꯤꯄꯥ ꯑꯣꯏꯅ ꯃꯈꯣꯏꯅ ꯂꯥꯝꯕ ꯉꯝꯈꯤꯗꯦ ꯃꯗꯨꯗꯒꯤ ꯑꯣꯏꯔꯛꯀꯗꯕ ꯗꯁꯥꯗꯨ ꯑꯜꯂꯥꯍꯅ ꯁꯤꯟꯈꯤꯕ ꯄ꯭ꯂꯥꯟꯗꯨ ꯃꯈꯣꯏꯅꯗꯤ ꯂꯥꯝꯕ ꯉꯝꯈꯤꯗꯦ ꯑꯣꯏꯔꯛꯈꯤ ꯃꯨꯁꯥꯒꯤ ꯃꯃꯥꯒꯤ ꯊꯃꯣꯏꯗꯨ ꯄꯨꯝꯍꯥꯡ ꯍꯥꯡꯕ ꯍꯥꯡꯉꯝꯗꯕ ꯐꯣꯡꯗꯣꯛꯂꯝꯒꯗꯕꯅꯤ ꯃꯥꯅ ꯃꯗꯨ ꯑꯔꯣꯟꯕꯗꯨ ꯑꯩꯈꯣꯏꯅ ꯐꯥꯖꯤꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯥꯅ ꯑꯣꯏꯖꯅꯕ ꯊꯥꯖꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯃꯨꯁꯥꯒꯤ ꯃꯃꯥꯁꯨ ꯐꯥꯖꯤꯟꯕꯤꯈ꯭ꯔꯦ ꯁꯤ ꯊꯃꯣꯏꯗꯨ ꯍꯥꯏꯗꯤ ꯃꯆꯥ ꯑꯄꯤꯛꯄꯕꯨ ꯈꯣꯝꯊꯛꯏꯕ मादे हाइब हाइदोकदौरमनेबा अदु मगुंदो आई फाजिम हाइदोक यादे ना लाना काम किनेबा हाइदोकनु आने मचा अपिकपदु अदुइदो खोमथैबा अंगांदु तुरेंदा लंगथब करेसि साथीबा चांगयंगमने लेतकुन मरमदी माइलु मुसागी ममादो अदु ममादो सु मुमिन ओरकना भाई मुमिन सिलौता अमथा हाई खेमाना मुसागी मचेदा तुंग इन्नौ मागी ममान हाइरिमि अदुना माना येंग खेमाबु अरापदगी मखोइनदी लांबा ngamdana khangkhidana हाइदि फिराउन खोइनदि खangखिदेबा दु पोचिंगदो थिंगखि अखोइना मंगोंदा कोमिनबा सिंगी खोम मदुगी ममांगदगी हराम ओहेनख्रेबा अतोप्पगी खोम थक्पसे मुसाना थक्खिद्रे माना मचेदुना हाइखि आई तागुरा नखोइदा इमुंग अमा इथवयादे अमा पुरै इथवयादे कम्युनिटी सिंदो आम भलोना हराम तो खरेबा अल्लाह थगनखिद्रे अदरे मचेदुना हाइरि इमि असाइ इन हम जवारी इले जला अदे मचेदुना उरिमिना मचेदुना हायपा आई तागुरा नखोइदा इमुंग अमा मखोइना मागी दायित्व लौबिगदबा योक्पिगदबा नखोइगी दमक अदुगा मखोइना मदुदा पुक्चेल सेंगदबा हम चानगदबा माने योदि फजना यागदबा योके लिबलेयबा अदु हायोरा अदु ताके आई लाइबिनि नुपियमा आइना मा हाइने अदुदगी अखोइना हंजिनबिखि माबु मागी ममादा मागी ममित इंगथसनबा मयुमदा महदि सर्विस तौबा पिहाय ओइ लेबा ओयरमनेबा अदुना हाइपनेबा अदुगा वाजदनबा अदुगा माना खंगजनबा अल्लाहगी वदादी अचुंबनी हाइबा तौमसुंग मखोय अयाम्बना मदु खंगदबनी अल्लाह वदा तौखदना नंना चासी हलकनी बुदा हजिल थाथा कोन हाइकिदु
ꯑꯩꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯉꯣꯟꯗꯒꯤ ꯇꯝꯄꯥꯛꯇ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯗꯥꯗꯣ ꯑꯗꯨꯁꯨ ꯆꯨꯝꯍꯟꯒꯦꯅ ꯇꯧꯕꯅꯦ ꯁꯤꯗ ꯑꯆꯧ ꯑꯆꯧꯕ ꯋꯥꯗꯥꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯑꯃ ꯌꯥꯎꯔꯦ ꯂꯥꯟ ꯇꯧꯕ ꯋꯥꯗꯥꯁꯤ ꯁꯣꯏꯗꯦꯕ ꯑꯩꯈꯣꯏꯗ ꯀꯤꯔꯤꯗꯅ ꯈꯔꯁ ꯇꯧꯊꯣꯛꯈ꯭ꯔꯗꯤ ꯃꯥꯡꯉꯅꯤ ꯃꯨꯠꯂꯅꯤꯅ ꯑꯗꯩ ꯑꯃꯅ ꯑꯜꯂꯥꯍꯅ ꯇꯧꯔꯝꯃꯦ ꯋꯥꯗꯥ ꯈꯔꯁ ꯇꯧꯕꯩꯁꯨ ꯑꯗꯨꯗꯒꯤ ꯋꯥꯌꯦꯜ ꯆꯨꯝꯅ ꯇꯧ ꯅꯁꯥꯒꯤ ꯑꯦꯒꯦꯟꯁꯇ ꯑꯣꯏꯔꯁꯨ ꯍꯥꯏꯔꯤꯗꯅ ꯑꯗꯨ ꯐꯪꯒꯗꯕ ꯐꯣꯟꯗꯨ ꯋꯥꯗꯥꯅꯦꯕ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨꯁꯤꯡꯗꯣ ꯑꯩꯈꯣꯏꯗꯤ ꯁꯣꯟꯊꯩꯑꯕ ꯃꯁꯤ ꯋꯥꯁꯤ ꯃꯤ ꯌꯥꯝꯕꯅ ꯈꯪꯗꯦ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯈꯪꯗꯦꯕ ꯑꯗꯨꯒ ꯃꯥꯅ ꯃꯤꯑꯣꯏ ꯃꯄꯨꯡ ꯐꯥꯔꯕ ꯑꯃꯁꯨꯡ ꯃꯔꯣꯟꯗꯣꯝ ꯂꯦꯞꯆꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯤꯕꯤꯈꯤ ꯃꯉꯣꯟꯗ ꯋꯥꯌꯦꯜ ꯕꯤꯆꯥꯔꯒꯤ ꯁꯛꯇꯤ ꯑꯃꯁꯨꯡ ꯒ꯭ꯌꯥꯟ ꯋꯥꯌꯦꯜ ꯕꯤꯆꯥꯔꯒꯤ ꯁꯛꯇꯤꯁꯨ ꯒ꯭ꯌꯥꯟꯁꯨ ꯑꯜꯂꯥꯍꯅ ꯄꯤꯔꯝꯃꯤꯀꯣ ꯃꯨꯁꯥꯗ ꯑꯁꯨꯝꯅ ꯃꯅꯥ ꯄꯤꯕꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯇꯧꯕꯁꯤꯡꯗ ꯋꯥꯌꯦꯜ ꯕꯤꯆꯥꯔꯒꯤ ꯁꯛꯇꯤ ꯑꯗꯨꯗꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯄꯤꯕꯁꯤ ꯑꯆꯧꯕ ꯇꯣꯐꯥ ꯑꯃ ꯅꯠꯇ꯭ꯔ ꯁꯤ ꯅꯣꯂꯦꯖꯅꯦꯕ ꯁꯤ ꯏꯜꯃꯅꯦꯕ ꯄꯤꯔꯛꯏꯁꯤ ꯂꯥꯝ ꯇꯝꯃꯁꯨ ꯑꯜꯂꯥꯍꯅ ꯄꯤꯔꯨꯒꯗꯤ ꯍꯩꯇꯕ ꯃꯌꯥꯝ ꯂꯩꯗꯅ ꯑꯜꯂꯥꯍꯅ ꯄꯤꯔꯛꯄꯅꯦꯕ ꯍꯩꯔꯤꯁꯤ ꯃꯌꯥꯝ ꯑꯥꯖꯧ ꯇꯝꯕꯁꯨ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯕꯨꯙꯤ ꯃꯝꯖꯤꯟꯕ ꯃꯌꯥꯝ ꯊꯦꯡꯅꯔꯗꯨꯅꯤ ꯀꯩꯒꯨꯝꯕ ꯑꯆꯨꯝꯕ ꯑꯃꯒ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯕꯨꯙꯤ ꯃꯝꯕ ꯄꯩꯗꯅ ꯎꯔꯦ ꯑꯩꯈꯣꯏꯅ ꯁꯤ ꯑꯜꯂꯥꯍꯒꯤ ꯂꯧꯁꯤꯡ ꯑꯜꯂꯥꯍꯅꯅꯦꯕ ꯄꯤꯒꯗꯧꯔꯤꯁꯤ ꯃꯥꯅ ꯆꯪꯈꯤ ꯁꯍꯔꯗ ꯃꯗꯨꯒꯤ ꯃꯤꯁꯤꯡꯅ ꯊꯧꯁꯥꯗꯅ ꯂꯩꯔꯤꯉꯩꯗ ꯃꯗꯨꯗ ꯃꯥꯅ ꯊꯦꯡꯅꯈꯤ ꯅꯤꯄꯥ ꯑꯅꯤ ꯈꯠꯅꯔꯝꯕ ꯑꯃꯅ ꯑꯃꯒꯤ ꯀꯥꯡꯂꯨꯞꯀꯤ ꯑꯃꯅ ꯑꯃꯒꯤ ꯌꯦꯛꯅꯕꯒꯤ ꯑꯃꯅ ꯃꯥꯒꯤ ꯌꯦꯛꯅꯕꯒꯤ ꯃꯨꯁꯥꯒꯤ ꯌꯦꯛꯅꯕ ꯍꯥꯏꯕ ꯃꯥꯒꯤ ꯀꯥꯡꯂꯨꯞꯀꯤꯗꯨꯅ ꯃꯇꯦꯡ ꯅꯤꯔꯛꯈꯤ ꯃꯉꯣꯟꯗ ꯃꯥꯒꯤ ꯌꯦꯛꯅꯕꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯥꯏ ꯁꯥꯒꯩꯗꯨꯅ ꯅꯤꯔꯛꯏꯃꯤ ꯑꯗꯨꯅ ꯃꯥꯕꯨ ꯈꯨꯇꯨꯝꯅ ꯊꯥꯈꯤ ꯀꯤꯟꯅ ꯊꯤꯟꯕꯗꯨ ꯊꯥꯈꯤ ꯃꯨꯁꯥꯅ ꯑꯗꯨꯒ ꯂꯣꯏꯁꯟꯈꯤ ꯃꯥꯕꯨ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯨꯁꯥꯅ ꯍꯥꯏꯈꯤ ꯃꯁꯤ ꯁꯩꯇꯥꯟꯒꯤ ꯊꯕꯛ ꯌꯦꯛꯅꯕꯗꯨꯗ ꯃꯁꯤ ꯁꯩꯇꯥꯟꯒꯤ ꯊꯕꯛꯅꯤ ꯇꯁꯦꯡꯅꯃꯛ ꯃꯥꯗꯤ ꯂꯥꯟꯅ ꯂꯝꯖꯤꯡꯕ ꯌꯦꯛꯅꯕꯅꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯃꯨꯁꯥꯅ ꯑꯗꯨ ꯇꯧꯔꯨꯒ ꯍꯥꯏꯔꯦ ꯃꯁꯤ ꯁꯩꯇꯥꯟ ꯊꯧꯖꯤꯟꯕ ꯑꯔꯥꯟꯕ ꯊꯕꯛꯅꯦ ꯃꯥ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯃꯥꯅ ꯍꯥꯏꯖꯈꯤ ꯑꯩꯒꯤ ꯔꯕ ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯑꯔꯥꯟꯕ ꯇꯧꯖꯔꯦ ꯏꯁꯥꯒꯤ ꯃꯥꯌꯣꯛꯇ ꯑꯗꯨꯅ ꯀꯣꯛꯄꯤꯌꯨ ꯑꯩꯕꯨ ꯑꯗꯨꯅ ꯃꯥꯅ ꯀꯣꯛꯄꯤꯈꯤ ꯃꯥꯕꯨ ꯑꯜꯂꯥꯍꯅ ꯀꯣꯛꯄꯤꯈ꯭ꯔꯦ ꯇꯁꯦꯡꯅꯃꯛ ꯃꯥꯗꯤ ꯀꯣꯛꯄꯤ ꯍꯩꯕꯗꯨꯅꯤ ꯀꯟꯕꯤ ꯍꯩꯕꯗꯨ ꯃꯥꯅ ꯍꯥꯏꯖꯈꯤ ꯑꯩꯒꯤ ꯔꯕ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯆꯥꯟꯕꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯒꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯩ ꯁꯧꯒꯠꯄ ꯑꯣꯏꯖꯔꯔꯣꯏ ꯃꯔꯥꯜ ꯂꯩꯕꯁꯤꯡꯕꯨ ꯁꯤ ꯃꯨꯁꯥꯅ ꯑꯜꯂꯥꯍꯗ ꯑꯣꯟꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡꯅꯤ ꯑꯗꯨꯗꯒꯤ ꯃꯥ ꯑꯣꯏꯔꯛꯈꯤ ꯁꯍꯔꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕꯗ ꯀꯤꯖꯕ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯔꯗꯨꯅ ꯃꯗꯨꯗ ꯈꯪꯍꯧꯗꯅ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇ ꯃꯉꯣꯟꯗ ꯃꯇꯦꯡ ꯅꯤꯈꯤꯕ ꯈꯪꯍꯧꯗꯅ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇ ꯃꯉꯣꯟꯗ ꯃꯇꯦꯡ ꯅꯤꯈꯤꯕ ꯅꯤꯄꯥꯗꯨꯅ ꯂꯥꯎꯔꯛꯈꯤ ꯃꯉꯣꯟꯗ ꯑꯃꯨꯛꯀ ꯇꯦꯡꯕꯥꯡꯕꯤꯅꯕ ꯂꯥꯎꯔꯛꯑꯦ ꯍꯥꯏꯈꯤ ꯃꯉꯣꯟꯗ ꯃꯨꯁꯥꯅ ꯇꯁꯦꯡꯅꯃꯛ ꯅꯪꯁꯤ ꯂꯥꯟꯅ ꯆꯠꯂꯕꯅꯤ ꯃꯌꯦꯛ ꯁꯦꯡꯂ ꯃꯥꯅ ꯀꯜꯂꯨꯕ ꯃꯤꯗꯨꯗꯅꯤ ꯍꯥꯏꯔꯤꯁꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯗꯨꯅ ꯃꯥꯅ ꯐꯥꯒꯦ ꯅꯤꯡꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯦꯛꯅꯕꯗꯨ ꯃꯥꯅ ꯅꯤꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯣ ꯃꯨꯁꯥ ꯅꯪꯅ ꯍꯥꯠꯀꯦ ꯅꯤꯡꯂꯕ꯭ꯔꯥ ꯑꯩꯕꯨ ꯅꯪꯅ ꯃꯤ ꯑꯃ ꯍꯥꯠꯈꯤꯕꯒꯨꯝ ꯉꯔꯥꯡ ꯁꯤꯅ ꯃꯥꯏ ꯃꯤꯗꯨꯅ ꯍꯥꯏꯔꯛꯏꯃꯤꯀꯣ ꯅꯪꯅ ꯀꯔꯤꯁꯨ ꯄꯥꯝꯕ ꯅꯠꯇꯦ ꯃꯤꯑꯣꯠ ꯃꯤꯅꯩꯕ ꯑꯣꯏꯕ ꯅꯠꯇꯅ ꯄ꯭ꯔꯤꯊꯤ ꯊꯛꯇ ꯅꯪꯅ ꯑꯣꯏꯅꯤꯡꯗꯦ ꯁꯦꯝꯗꯣꯛ ꯆꯨꯝꯊꯣꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯁꯤ ꯍꯥꯏꯔꯛꯏꯃꯤ ꯁꯤꯅ ꯇꯥꯛꯄꯗꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯆꯨꯝꯒꯗꯝꯃꯦꯕ ꯑꯩꯒꯤ ꯃꯤ ꯑꯣꯏꯔꯣ ꯈꯠꯅꯔꯝꯃꯦ ꯑꯦꯅꯤ ꯃꯤ ꯑꯣꯏꯁꯅꯨ ꯑꯩꯒꯤ ꯃꯤ ꯑꯣꯏꯔꯗꯤ ꯑꯆꯨꯝꯕꯗ ꯂꯦꯞꯄꯣ ꯍꯥꯏꯕꯗꯨ ꯄꯥꯎꯇꯥꯛ ꯑꯃ ꯐꯪꯗ꯭ꯔꯁꯤ ꯂꯥꯛꯈꯤ ꯅꯤꯄꯥ ꯑꯃ ꯁꯍꯔꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯃꯇꯥꯏ ꯑꯃꯗꯒꯤ ꯆꯦꯟꯅ ꯃꯥꯅ ꯍꯥꯏꯈꯤ ꯑꯣ ꯃꯨꯁꯥ ꯇꯁꯦꯡꯅꯃꯛ
angambasing wa tanakhre nangi maramda nangbu hatnabagi aduna thokkhro khudakta man problem mi orine ba musasin abine thadar mi orangane ba man feramu kibdagi thadena mapan thabada mohin haidu indra lay bane ba afir mohin haidu mumin sadar phone lay ngam dabina kidna adu ayatan har jaw bane ba aduna thokkhro khudakta shahar sidagi senama ai nangonda pukchel siangna pautak piba singge manungdagi ni nang chel hawrawana hairarin wa khanna khren nang hana ro kusin taw khani phana ro tawna khana khani si pumba si mana ahamda allah da haijadan allah na ko pi khram natro adrai ma hala e handna kona mateng lapkanda mateng su pidre aidi aran ba tawne khang padagi adui matung da ne ba mangonda allah gi plan am am la isi mi am da pau pi rasi nang hat kharna haidi allah na ko pi khram mi dudi mina sutana da nangam marwa adu ba pota am su phangdro allah na mai maran kan gen khan khram mai maran ko pi khram mi du adu di mina siana rasu la wa khanna rasu yar roy aduna mana thoki madudagi kina kina ko sen sena jaraduna mana haijaki ai girap kanbi wai bu sira suma dua tawri aran ba tawba mi singdagi kisu kina kina chali sena duna adragi allah da su dua tawri adu sila idi allah na tro plan do aduga mana mamai on khrabada madian gi mai kaida mana haijaki oiba yai ai girapna ai bu lamjing biba afaba lambida si allah da onjil la pura chalimi mana kum thakibada madian gi isingda mana thengna ki maduda mi kangbu ama makhoi gi sasing ising pithak lamba aduga mana phangki makhoi dugi wangbada nupi ani makhoi gi sasing thachinduna leiramba mana haiki kaidawre na khoi ani nupi du hairimi makhoi na haiki akhoi ising pithakke akhoi gi sasing yausi akhoi ising pithakte akhoi gi sasing yausian basingna hoidok khidri phau atai du hoidok khidri phau akhoi pithakte ba makhoi gi sasing hoidok khidri phau aduga akhoi gi ipadi yamna hal oirabani aduna mana ising pithak pikhi musana pithakra makhoi gi sasing du makhoi ani gi damak adugi tungda mana changsin ki urumda sole ba sandu sema ngamdre na ani yawdo adu mala konte adu mana ko ni buthar pani ani selo na isin ko ko sin ngamdre ko ai ne bari do da qala huma adu tunda musa na ko ni ko isin ko tire aduna mana ising pithak pikhi makhoi gi sa singdu makhoi ani gi damak adugi tungda mana changsin ki urumda aduga hai ki ai gi rapta sengnamak nangna ingonda thada birakada ba afabadu aina kanna darkar oi jare hongak phadingi dua taw be do tawraga ma challi me ai allah on sin jaraga adudagi lakhi mangonda siloin allah na sila iba plan ni ko yongo ba fabato ba mi singi plan si adudagi lakhi mangonda ani dugi ama ikai jana nupi ani dugi ama ikai jana makhong thangladuna aduga hairakhi tasenama aigi ipana nangbu kauri amshiri makhona lakhi adudagi tasenama aigi ipana nangbu kauri mana pina ba nangbu nangna ising pithak pikibagi aikhoi gi damak aduna aduna mana laklabada manakta aduga pirabada lirabada wari du mangonda mana haiki kiruganu nanthораklabani nang aran ba tawwa mi singdagi sinupi ani du mapaduna hairi imi nang aran ba tawwa mi singdagi nanthораklabani gaim kiruno na hairi si allah na sila iba plan ni amadusu afaba mi ni dana Sueb alayhi salam hai na banida panmante nupi ani dugi amana haiki o aigi baba nek umabu khusuman piraga tasenama khwaidagi phaba nangna nekadabadudi shakti laibaduni thajaba yabaduni nupi amna hairi im masi service oin thamnaba thabuk tawhannaba
mana haiki aina luhongbingi nangonda ahanduna hairimi aigi isanupi anisigi ama nangna aigi thabak tawrabadi chahi nipal adubu nangna suhallabadi tara madu nangi maikaidagini aina pamde lumhanba nangonda nangna phangani aibu allahna asumna ningbirabadi afaba tawbasingi manungdagi ama oina musana haiki madu yanare yare agreement do ai amasung nangi marakta matam anidugi ama aina mapung fahanbada dos natte ingonda aduga ama hapkat panatra hapkat tabdu aduga allahna ikhoida hainari basigi ikoina hainari basigi asin arangni musana allah gawa thamaga yanagre si bodu tawse